NRC natraga masiga manaba kanglo namana lamdam masidagi mitop khandok triba fawwa census toba yaroi haiduna Khwairamband ma Keithel la potram pambi singnei rang horakhrei security force ki action da Meeoi taruk Asok-Apan nangle ngasi ki khongjang adu just and fair delimitation JFT na lautoki bagi matungina ngasidagi changshin ma hokhibani khongjana si changsin drungai mamangda Khwairamband Keithel da miyam gi ihau thorak payai haibagi chingnaba leibadagi security ki akan section thorang lokhatke Imphal West KSP KSA Sivakanta Madi District Magistrate Yaw Nangasi Ayuk Angan Madagi Section Thorang Lokat Lingai Ayuk Pung Trama Thoirom Tarakpa Duaida Keithel Pambising Toknaraki No NRC, no census, no free movement, resolve present crisis. First census after Hibana Chingba, placard Sing Paiduna, Keithel Pambising, Tolokpa Ubadagi, Central Force Yauna State Police na Khongjang Tingnana Bohonake, Security getting ba Namkaiduna Khongsat Chatnana Bohona Rakpadagi, Nakalani Marakta Chowna Muknake, Adubu Keithel Pambising na Henjil Lakpadagi, Security Force na Tiergia Cell Kapama Distant Granite Sing, Pokai Handuna, Khongjang Loi Sing Adutan Kaike. Security Force ki action adu da CCSK ki Vice President Shyam Kuman gi oi thangwa khuvom da panduna soke aduga leisavi ani yauna atopa nupi manga su Asok-Apan nangke soklaba sing adu Rims Hospital amadi Ras Medicity da pukhatke soklaba sing adu di Khetri Awang Lekai dagi MD Sahida chahi kuntra amadi hairok tagi Ilangbam Fazabi chahi angkai mari Uripo Kuman Them Lekai dagi Akoizam Radha Iroi Sem dagi Taurem Bavina chahi kun Pasoi Part 3 dagi Rosa Chahi Kuntrani, Soklaba Singadu, Thoidokna Kudong Tiningai Oidre Hairi, Amaromda, State Police Yauna Security Force na Khongjang Loi Singda, Chatakiba Thong Adubu, Khongjang Loi Sing na Pendaba Fongdok na K, Loinara Manipur NRC Chanadriba Fauba, Census Toba Yaroi Haina Wafong Kayasu, Fongdok na K. Ngasi NRC tawdana akhoi census tawgani haibase akhoi praja miyam na yaningde oi census to taw ya akhoi ka sukaide tabu NRC tawdana census si haibase akhoi uji 2023 May gi tang ahum dagi chathalari ba uki na ko terrorist ki Meeoi singna akhoi tanthorei ba adu Meeoi kaya gi khum dagi laiba Meeoi singa sibu makhoi gi mayum da changhandana NRC tawdana akhoi kali dabata census tawgadori no moi mafam chana mayum da hanjalaba matungda makhoi na census tawgado khoi ka choi to piroi adu hujikti census tawba yaroi illegal migrant sing mayam ama changhalaba matamjida machi khandok tana kamai tawna akhoi census siga dorino